Singhat Kendra boot capture Tounaba Hotnabada Asok Apan Khara Thokhre Ngarang numidjung Matungda Singhat Kendra gi polling station number 60Y 10 MT Geltamda BJP gi worker P Tomthang Kauba Mana boot capture Tounaba Hotnarakpadagi Kuki People's Alliance ki Mireb Selunthangi worker singa akan mamongda mungnarakpadagi Asok Apan Thokhi haide Kangpokwi district ki Manungjanba 51 Saitu Kendra gi boot number 46 ta ngarang ayog pung mapan henbada Congress Party gi candidate Lamtin Thang Haukip Masamak amasung mahaki worker Khara polling booth manungda changduna EVM machine polling equipment sing thugaibada natana security personnel singda khut thaduna tamthina sogapan nanghankiba thokdok adubu yaningdaba phongdokpaga loinana mahaki mathakta BJP Manipur Pradesh na CEO Manipur da wakat ama thangat khre haide pawasin hai hinamasigi matangda BJP gi KH Bhavananda L Deven Tongbram Tej Kumar na khuyek piduna ngarang chief electoral officer Manipur da wakat cherol ama pisin khre loina na pisin kiba wakat cherol aduga loina na Congress ki mireb Lamtin Thang haukip na EVM machine na chingba thugai bagi video footage sing photograph sing amade thokdok aduda Asok Apan nanglaba official singge photo sing suloy na kihaide amaromda ngarang new kaithel manbi gi polling station amada BJP gi kangbuna boot capture Tounaba Hotnabagi thokdok ama thokhre thokdok aduda control Tounaba Hotnabada polling booth aduda ngak seliba security personnel singna blank fire tawduna makha tana irang thokadaba adu laksin khre haide Congress ki mirep Sharat Chandra na hingang Kendra gi polling station kharada mahaki polling agent BJP na phamandre hai na sandoklibasi yumpham yaugdabane S Rajan ngarang pangthokliba assembly election asida hingang Kendra da Congress ki mirep oidiba P Sharat Chandra Singhana Kendra sigi manungda leiba polling station kharada Congress ki polling agent sing BJP gi worker sing na kihan khanganduna phamandre hai na electronic media channel kharada lana sandoklibasi yumpham yaugdabani hai na Kendra sida BJP gi candidate oidiba N Biren gi election Agent oidiba Salam Rajen na social media da thadorokpa warol amana sengdorokle warol asina makata na haidibade hingang Kendra da ngarang pangthokliba mikhal asida BJP gi worker sing na INC gi polling agent sing phamandre tanto I haina INC gi mire P Sharat Chandra na haidibasi laibak thibane Congress ki polling phamandre haidiba polling station 2/1 2/2 2/11 asida Congress ki polling agent Laitaba adu polling agent oibinaba laitabana phamdaba oiramgane hiramasigi matangda Congress ki mire P Sharat Chandra Singhana mathakta pankhriba polling station sing asida laktuna presiding officer oiriba singda kihan khanganbagi thabak chathabada natana matam sangna miyamna bot thadaba phangandaba haibasi yamna lanbane mahakna BJP gi worker singna Congress ki polling agent sing phamandre haina sandoklibasi miyamda lana uhanbane mahakna phongdokiba wafam asi yumpham yaugdaba ngaktane BJP gi worker ama thangna yalam lei wangjing tentha BJP mandal gi polling president oiba miyoi ama masak khangdaba Congress ki worker sing oigani chingnaba miyoi singna marai bagta thangna yalam le haide press na phangba paw gi matungina soklaba BJP gi worker adu gi maming Yendrembam Tomba chahi 53 ne tentha luwabandagi ne ngahanumidang pung lipan lom tarakpa duaida tentha luwabanda laiba school lamagi thongal mayada Congress ki worker oigani chingnaba mamit mamai khumba miyoi kharana tomba bu thangna yalambani haire tombaga lakminaba S Rajen amasung Somen kauba miyoi anisu thangna yalambadagi sokpa duda yaure makhoi ahummak Thoubal District Hospital da laikanari haire thokdok aduga mari lainana police na case ama lakhotuna thokdok aduda chenaba miyoi sing phanaba hotnari haire wangjing tentha Kendra da thokiba hingsa gi thokdok adugi mayokta tentha makha laikai waiting set ta miyamna khongjang changchin khre 21 Nauria Assembly Kendra gi 21/45 ta irang thokhre ngarang pangthokiba taragani thui suba Manipur Legislative Assembly mikhal ga mari lainana 21 Nauria pakhang lakpa Assembly constituency gi manung chanba 21/45 yang thangba Muslim khunda presiding officer oina thopuriba made returning officer singna bot thada bachanglakpa miyamda makhoi gi tongan ba identity card sing check tawbaga loinana voter gi epic ta yauriba photo ga
Bot thada bachang liba miyo yaduga manade haina bot thada bachang handa badagi irang ama Thokhre haire. Press na phangba paugi matungin na presiding officer na tongan ba miyoy kaya haujik oiriba sakphamga voter list ki pikta sanadre haiduna miyoy kaya bot thada handa badagi bot thada balakpa miyam gi marakta irang kaya thorakhe. Loina na polling station manung da duty toriba agent sing mapan da Thoknaba haurak padagi Kendra sida mirep odiba miyoy sing na mafam adu da sangsin duna presiding officer amadi election ga mari laina na duty toriba miyoy sing ga wari sanaraba matung da yasinaba purakhe loina na bot thada ba lakliba miyoy sing na makata na irang amata thoktana santi oina bot thada na ki haire. BJP na absolute majority oiduna government ama lakani haibagi thazaba lai Biren. Chief Minister N Biren na haikhrei mamangdadi sit kaya muk phangba yai haiba khangba ngamkhide adubu handaki haukiba chahi manga asida aikhoina tawjakiba mayam adugi Manipur praja miyamna support tawbirakhiba BJP gi center da lairiba leader sing na pirakliba cooperation mayam asi yangluraga de BJP na absolute majority oiba government ama lakani haibagi thazaba lai. Wapam asi Chief Minister N Biren na ngarang ayuk pung 3 minute rom tarakbada luwang sangbam mamang likay da laiba Sirbol High School da hangbo polling number 2/16 asida Chief Minister na bot thada balakpada mahak na phongdokhiba nei mahak na makha taraduna haukiba chahi manga asida Manipur da peace development puragliba mayam asigumna lakadoriba chahi manga asida su amukhan na santi laiba Manipur ama ohenna bagidama BJP da bot pibiyo aduna handaki election asida BJP na nifugi mathakta phangani haibagi thazaba lai haina su phongdokhe. Drug na paktak na mga lakadabadagi kananaba politics sanglakpani Brinda. Congress na sahi taraga mga thangna na laingak pairak labang BJP na mamanggitam amada state asida laingak pairak tuna miyamgi yaifanaba thabag tawbagi mahutta tunggi mirol oigadori panahasing amadi ahal sing da paktak na mayai ka ba drug amadi sinjaki polam sing lalolitik tawduna Sendong pangnana bahona raglibasi chahi kharagi matungda Manipur gi miyam mutkhraganei khanduna kharada oidabasu kanba ngamnaba politics ta sanglakpani haina High School Assembly constituency gi JDU gi mirep thongnawjam Brindana phongdokhrei. Polling station 14/44 Samasaki Girls High School da bot thadanaba matungda paumi sing da hai mamangda pan khiba laingak sing da yaukhiba miyoi sing da miyam gi yaifanaba made iriba ki damak afaba thabak tawbagi mahutta masa masagi kananaba thabak thoramda mai onkiba maramna ngasidi state asida drug ki achouba kaithel ama sagat lei kaithel asina maram oiduna lamdam asigi naha amadi ahal singda mayai ka bachinjak pizaduna vote bank sagat pa amadi power pai na bahonrakpana chahi kharagi matungda yellow missing mutkigadra haina masagi kana ba thadotuna government job tagi voluntary retirement lawduna politics ta changlakpane. Nipan suba MR gi havildar ama nongmai kapsinduna sijakhrei. Ferzol District ki Tipaimuk Assembly Constituency ki manung chanba Churachandpur Control Room da thavak tauba nipan suba Manipur Rifles ki havildar ama ngahan nongyai matung minute ni furom tabada masagi service nongmai na kapsin jaduna laikhidre haide laikhidraba havildar adu ki maming Naurem Ibo Chauba kawe Kakching Laibung Pareng dagini Ibo Chauba na laikhidabada Chief Electoral Officer Manipur na awaba phongdorok le awaba phongdok pagi cherol amada Tipaimuk Assembly Constituency gi Sanbon C polling station 55/37 da Mikhal Gamari lainana duty tawkiba miyo yasina laikidaba se accidental firing dagi masagi khulaina kapsin jaduna sijakiba oiramba yai haire laikhidrabagi hakchang adu rapid response team na laukhatlaba matungda helicopter na Imphal da puraklaba matung Imphal East ki Jenims Hospital gi mokta thamkhre loinana misi asiga mari lainana CRPC gi makhada case ama file tawduna thodok asigi matangda thigatpa haukhre haire Aroibada tabiriba pumnamakpu thagatchari.